Yumda hanjul hanba mak ngamdragasu toilet bathroom ningthina yawba fabricated home amamam saduna chaning tana thambiyu haina lamboi khongrang khongge Manipur Trade Expo Center Relief Camp ta leiba IDP Shing Na Leingakta pungning chingsilakle wafam ase hauzik lamboi khongrang khongge Manipur Trade Expo Center Relief Camp ta leiba IDP Singa TOMTV ga akhanana unaba amada tongan ba IDP Singna phungdurakibane TOMTV ga akhanana unaba aduda Churachandpur ge khuga tampakta gi hauzikna lamboi khongrang khongda leiba Manipur Trade Expo Center Relief Camp ta leiba Khatrimayum sangitna hai Relief Camp asida miyoi kaya ama punna leiba maramna iru maithazaba amade khongham tuham bagi matamda toilet amade bathroom matik chana leitabana khudong chadaba kaya thengnai mafam amada punna miyoi kaya namsinduna thamba asina mafam asida leiba miyoi singda chawna khudong chadaba kaya thengnai ka amada imung amagi miyoi ahum mari leiba yaure imung khanade anaba miyoi kaya amasu yauribane mafam asida miyoi ba amagi privacy ase matik chana leiba nate chahi ahum hena relief camp ta leirakpa haibase araiba nate haina mahangna phongdokhe lanjen aduna leiriba sing masa gi mayumda hanjin hanbagi matang palladuna mahangna makha tana hai laingak asina tauge haina chap chana khalabade aduma pangtokba ngamgani thasai Lengang ahenba security force thamduna akan na checksing thorang nakhotlabade lanjenariba sing mayum da changduna khunda laitaba ngamgani khale chahi ahum hena relief camp ta leirakpa asina IDP sing pungning wakhal gi anaba lakpage phibam amada lakle lengak asina angamba thak to honaduna thokliba irang asigi chap chaba warishin ama puraktuna irang asi loishenduna makhoi bu masa gi yumda hanjin hanbiyu haina mahangna makha takhe अखोई फैमिली की हजिक लेरीसे अखोई मामा ने इमा ने इचा मंगा ने नुपीगा अखोई मापन लेये मापन लेबसे अखोई पीरीसे रूम मनी पीए रूम मनी से रूम अमदी अखोई ngसागी चखुम थमदा यादबनिना अखोई मैतेगी दे चखुम लेत्रगदी मुक चाक चाफम लेतबनिना सै चखुम जे खितंग चाहोले रूम अमदा अखोई मी ओम लेरे देगी रूम अमदना अखोई मी तरुक नमगा लेये याम वाना लेये अदगी अमुक खोगी मामम जु बीपी स्टॉक तौबदगी नारगा मुक लेरिने मनुंदा आइगी वखलददी सरकार दा इना हाइजनिंगबदे हाजे हसिकसे ला चाही अहुम हेंजलाबनिना कोइगी कैनोजे वखलजे कोइगी ट्रोमा लाग कोइ साइकेट्रिक फॉर्म तौगे तौ मरक मकते यावेबको अदो असीगुंबा मयामजे यावत्रिङेदा सरकार दा इना हाइजनिंगजे इरांगजे अथुबद लोइसनबिरका कोइगी इसागी युमदा हंजलनबियो अदुगा तंगदु लेताना हाइतारेने अदो लहनबिरो मतुंदा कोइजे शांति लेबा लेबा अमा चाखोप लेबा अमा पुरकनबा होनाबियोना हाइजनिंगे Amaromda Kangpokpi district ke Modbung Maitai Laikai dage lanjelakhibe ngariambam pramona hai isagi yum leina yumda leiba phangdaba asidagi hena thamoi kaiba leite hauzik oiriba phibam asida yumda amukhana hanjinduna leiba phangani haiba ase mami samlakle chahi ahum hena apikpa ka amagi manungda leirakpa haibase awabagi masak amane lanjenariba singna thengnariba awaba ase ubiduna lengangna tang taba mafam amada yum macha amamam sabiduna ningthina lehanaba sinbiyu haina mahna makha takhe काजी पिकपनिना कोई कितंग चावना मफम अमदा सेमनिंगे सिदैजिदना सेमफम लेत्रनिनाको जगा अमदा मफम अमदा सिदैजिदा लेरो हाइबदो तंग ताबदो मखंगनिंगेबा अकोई पुलप लेरे चाजु इमौजु अदई चाना पापा खंग अमजु लेरे अदुजु अकोई पुन्न लेरे जाम अदुना खुदोंग चादबदि का मचांग रूम अम खतनी अदुना चाकसो अदुदा थोंगा चाइनि अदु खुदोंग चादब मयामजे अकोई अतुगुम्बदु हाइबदु नंगौद्रे ngасai oraba sem lakada haigidune akhoi ju smai tongna leibse yam chille jaga mafam amada akhoi gi leibam ama sinbiyo angang na bijing like tambaju sum reng ju hantare moi ju like tu padrabani sana leirabani na kochin chi leireba adugi admaina di haigi Amaromda Kangpokpi district ke Modbung Maitai Laikai dage lanjelakhiba masagi chahi yamlaba lawri yam angau kouba ahal amana hai irang asina maram oiraka mahaki punsi ase kangkhong chaiba ama oide chahi yamsalakpa ama oibana yumda adumuk lengdana leininge yumda amukhana hanjinduna mahaki punsi gi aroiba mikup mahaki yumda oininge haina mahangna TOMTV da phungdurakle awaba bo khodi choka subasu yatre sahi na yatra mena ado karimu da phangba yatre ba government gi mateng ado moi na hapira
ꯑꯦꯀꯥꯎꯟꯗ ꯆꯪꯉꯦ ꯍꯥꯏꯒꯨꯝꯁꯨ ꯇꯧ ꯆꯪꯗꯦ ꯍꯥꯏꯒꯨꯝꯁꯨ ꯇꯧ ꯑꯉꯥꯡꯁꯤꯡꯅ ꯚꯥꯞ ꯃꯦꯟ ꯇꯥꯗꯦ ꯏꯁꯨ ꯅꯤꯄꯥ ꯑꯃ ꯂꯩ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯚꯥꯞ ꯇꯥꯗꯕ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦ ꯍꯜꯂꯁꯨ ꯀꯔꯤ ꯇꯧꯔꯅꯤ ꯂꯣꯏꯅ ꯃꯣꯏꯅ ꯊꯨꯒꯥꯏꯗꯅ ꯌꯨꯝꯐꯝꯒꯥꯗꯨ ꯇꯦꯛꯇꯔ ꯇꯧꯅ ꯇꯛꯈꯥꯏꯗꯅ ꯂꯣꯏꯅ ꯊꯝꯈ꯭ꯔꯕꯅꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤꯗꯅꯦ ꯌꯥꯝ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯌꯨꯝꯅꯥꯛ 13 13 ꯔꯣꯝꯅꯦꯕ ꯑꯩꯈꯣꯏ ꯃꯈꯥꯗꯨꯗ